Lakhipur online puthuk saba April ki tang taramathoi Sagol se numit ki Khomjinba Pao tabirasi Ahanbada maroi Pao Lok Sabha Mikhala siga mari lainana Congress Party ki guarantee card miyam mangda puthokre Sakhi Saheli CLF na Sribar GP da nongmagi oipa kutsagi pothok oipa exhibition pangthokre Sanamahi Sports Academy na sepak takraw da mai pakla kraba sanaroi singbu harau tem pongtokre amasung Kasar ki Tolen kun futsal ground da chathakiba 5A side futsal tournament kam selection ngarang loisin kre manamathum su yentokre Hauzik mapung oiba pau tabirasi Ngarang Kasar District Congress Committee ki loisang da pangthokiba pau ki mifam amada Lok Sabha Mikhala siga mari lainana tongan ba wafam manga yawba Congress Party ki guarantee card miyamang da puthokre Kasar District Congress Committee ki President Abhijit Pal Hana ki Minister Ajit Singh Kategora ki MLA Khaliluddin Borkhola ki MLA Misbaul Islam Loskor APCC Spokesperson Sanjeev Roy Silchar Lok Sabha Kendra ki Observer Dr. Maimom Santi Kumar Singha Potharaba Deputy Speaker Aminul Haq Loskor amadi atai Thobuba Singhna punna guarantee card adu miyamangda maikum hangdokhe Thauramadu District President Abhijit Palna Paumi Singh hai BJP na mamang chatapi ki ba guarantee kya jumla oiduna ngasi sulairi adubu Congress Party na piriba guarantee sing asidi soidana thabak oina pangthokani haike hiramasiga mari leinana Silchar Lok Sabha Kendra ki Observer Meitei Luchingba Dr. Maimom Santi Kumar na asumna phongdokhe Lok Sabha Mikhal lising ani ga kunmari ga mari leinana Indian National Congress Party na nagarik singda piba guarantee manga ngasi Silchar District Congress Committee ki Thau wasingna maikum hangdoktuna miyam gamangda puthokre hairiba guarantee manga asida ahan badi naharol singda piba guarantee ni nahalairik hairiba naharol sing nupi masa natraga nupa masa da ahan ba chahida lupa lakha ama tawduna thada magi beton piduna chahi ama apprentice oina thabak piba guarantee piri ani subadna ima singda piba guarantee ni ima sing laita lairaba imungda laiba kanagumba nupi amada Bagi chahi amada lupa lakha ama soidana pigani hairi makhatana lawmi singda piba guarantee di Swaminathan Commission gi report matung inna lawmi singna puruba sen makoida toliba sarkar natraga bank ki senfam adu nakpiba asini manu labor singda piba guarantee di labor singna khoigi manrega gi khusuman si lupa chamri tauna makoida piba amadi aroibadana right to participatory approach asini haibadi kanglup mishing likpa kanglup jati dharma barna khaidana aikhoi magi sarkar da representative leijadaba kanglup singda sarkar na piriba right to equality sab sarkar gi sakthung se chatmanana proportionate population gi matung ina piba amadi sarkar gi scheme singda ongshidar ohenba saruk jahanba asini masina aikhoi apik apikpa kanglup singda soidana kai phaba paujel kaya piba da natana makhoi gi oiba awat apa kaya Hogi sarkar asina Congress Party na soidana kariguma sarkar pairagadi mayamda menkhat mangangmani haibase asa thamnakli amasung maikhoina public ta thajabasi pire April ki tangtara ngarang jumsa kaisa numita Lakhipur NRLM block ki cluster level federation Sakhi Saheli CLF na sinduna Kasar ki Sribar GP da nongmagi oiba khutsa gi pothoki oiba exhibition gi thoromama mitei gi oiba phizol singna mapung oina thoromasi pangthoki thoromasi da lengbirakiba saknaraba mioi singdi Dr. Anamika Singh Beauty Gogoi Mahatta Daina Das K Ramia Pranab Kumar Bora Jila Parishad CEO Biplopnath DPM NRLM Kasar Bhonita Das Traffic Inspector Silchar Kamlesh Singh Lakhipur OC Sribar GP ki ex Vice President L Bidyamon Singhana chingba singgi maphamda Lengyan Phiyanduna CLF ki President na ikai khumna jabaut khi loinana Thauramda Lakhipur NRLM gi BPM Sarlibon Rong PP Lakhipur Block Coordinator Mohandev Pradeep Dusad Sanjeev Kormokar Jipika Sakhi Kamolini Singha Bandana Singha Santimoi Devi na chingba Miyoi Singsu Thoromasida Saruk Jakhi Mrinal Gogoi na program conduct taukiba Thoromasida Lalaima Party na Thogol Jagoi Khudol Tamdana Miyam gi pungning singsin ki bagaloinana Thoromasi Chinglem na loisin ki
Sanamahi Sports Academy Assamna handakta Karnataka ki Devangiri da pangthokiba kuntaruk suba sub junior boys and girls sepak takraw championship da mai paklakraba sanori singbu haraute yamna okre ngarang Sanamahi Sports Ground Khoirel Khungang da pangthokiba thoromda Assam ki mantri amadi BJP ki MP candidate Sri Porimol Suklabaidana mithunglen oiki aduga Khetrimaim Umananda President Mitei Chambers of Commerce Assamna ikai khomnajaba mithung oina sarukjaki Thauramda Sanamahi Sports Academy ki President Sri Sunil Singha Vice President Srimati Padmini Singha General Secretary Okram Lakikanta Treasurer Sri Surjit Singha na chingwa sarukjaki hairi All Assam Soccer Futsal Association Headquarter Lakhipur na sinduna April ki tang manga dagi tara phauba kasar gi tolan kun futsal ground da chathakiba 5A side futsal tournament cum selection ngarang loisin kre Chahi tarahum de makhagi nupa machagi da team nipan Chahi tarataruk makhagi nupa machagi da team taramari aduga nupi machagi da team mari na sarukjaki Under 13 boys da Silchar Football Academy A team na penalty kick da goal ahum ani da Silchar Football Academy B team bu maithiba piki Champion oikiba Silchar Football Academy A team na selgi mana oina lupa lising taraga loinana trophy aduga runners up takiba Silchar Football Academy B team na selgi mana oina lupa lising manga ga loinana trophy lauke Under 16 boys da Singirbon Football Academy na Boys Club Binakandi Baganbo goal manga suino da maithiba piki Champion oikiba Singirbon Football Academy na selgi mana oina lupa lising taraga loinana trophy aduga runners up takiba Boys Club Binakandi Bagana selgi mana lupa lising manga ga loinana trophy lauke aduga Open Girls da All Jaribon Sports Academy na Unique Football Academy tolen kunbu goal mari ani da maithiba piki Champion oikiba All Jaribon Sports Academy na selgi mana oina lupa lising manga ga loinana trophy aduga runners up takiba Unique Football Academy tolen kunna selgi mana oina lupa lising ahum ga loinana trophy lauke Tournament asigi ngarang pangthokiba manamathum yenthokpa ka loinana loisin thoromda retired Major PH Manidhon amasung Kangabam Santikumar retired SCS na mathang sitna President amadi Chief Guest oibiki aduga thoramasida Sib Bratadatta President DSS Silchar Ngangom Basanta Kumar RK Sanahal PH Jugendro E Gauramani Manikanta Sharma Krishna Mohan Sharma Syamol Das L. Robindro, President All Jaribon Sports Academy na chingba miyoi singna Guest of Honor oina sarukjaki Panbayai tournament asigi under 16 gi champion amasung runners up team da piba lupa lising tara amadi lupa lising manga gi senpham asi Purisabam Jugindrona puthok piki aduga under 13 gi champion team da piba lupa lising tara na sotofi.in na amadi runners up team da piba lupa lising manga na Chongtham Babuton Jaribon Hailakandi na puthok piki amadi nupi macha gi champion amadi runners up team da piba lupa lising manga amadi lupa lising ahum gi senpham na sillang le bagi mai ke tagi puthok piki haina ngangom Presakisor na khangalakli I would like to request all our guests and dignitaries to cooperate with us, support us whenever we'll be having a tournament or any championship, to encourage us, and your presence is a valuable one. Hyderabadi, koi mayam sagatbu amaga mateng pangnaba thagat chabani silchar dagi jangbu President ESA haibasi koi pai dagi sports ilam dagi pai dagi chawrba ojani amaga sagatbu haidna non jabagal loinana
chahi sima koi su phajana yai phana koi all Assam Soccer Futsal Association si phajana leijage loina na laiba championship kaya dasu number su eijage haina ishor thau dijaraga koi ngasi goina sports pension P bagi manusia 27 out of the 36 27 se koi Kasar district mainly from their heads from Lakhipur. Aduri matakam recently those players who participate national game at WA, they achieved silver medal. Those players who achieved the silver medals, they have got the job opportunity. Hari Barak Singh said, "I di angang taruga di press ki di appointment भी है, I di junior assistant को ना, I ani mana I कोई की हाने लेकिन अब अंग्रेज लेबा मोई देना incentive award को ना 30,000 each. दूसरी मनुष्य सब junior की player मा senior player में कोई ना target किया अदू की player से senior player नहीं select करना सब junior की player मा जाओ वो player से marks to incentive award से 30,000 कोई ना भांगे S category under 13 boys, under 16 boys, amadi girls open, prize, cash prize, amadi trophy, ngambirapa, tasena pristabam oza Jugendro, mahaki lagi draba ahan lihat Baldev Singh memorial oina nasi okaibu sabat pagi damakta postalna yamna thawak sang jawna thagat phongdok sari mathangda under 13 boys ki first prize cash prize lupa 10,000 hariba cash prize 10,000 si sotopi.in hariba kodi pre-launching tawriba company amana sponsor tawide mani madugi damakasu sotopi.in hariba company thagat phongdok sari mathangda under 13 pamsagi kodi second prize hariba lupa 5,000 cash prize ni kodi kai kumnajariba jabi bongi futsali advisor obiliba laisang kungi oda songtham babutona ngambirei madugi damakasu oda busu thangat pa phongdok sari aduga loina na kodi nipimsa singi cash prize 5,000 3,000 loina kodi changi ba posters thing amadi match referee singi apumba kodi adum expenditure si tasena ikoina hajar boda thawai sang jauna mayam na koida samya mateng pambirei ai mingoina tawthobal kinam matam sangani khali Kangan Jabama Health Care Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada Course si Tambiba Haure Health Care ki field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasingna tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silcharda practical tobagi khudong chaba su thanjari akupa marol gi damak Institute of Medical and Paramedical Science Ismail Market Central Road Silcharda Lengsimbirabu natraga mobile number 939573245 da of Honabiu Nungairaba Pao Kasar Puler Tolda Holistic Therapy Center ama hangduk chare yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengna bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy
specialist in ortho and neuropain, Dr. S. Chandrababu Singha, Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Kasarasam. Nongmaijing natabada numit khudingi ayuki pung mapandagi numidangi pung teret pauba laying zeri. Mobile number 8638-078821 ne. Aroibada maroiba pau amukhanna. Lok Sabha Mikhal asiga mari lainana Congress Party ki guarantee card miyamangda puthokre. Sakhi Saheli CLF na Sribar GP da nongmagi oiba kutsagi pothokki oiba exhibition pangthokre. Sanamahi Sports Academy na sepak takraw mai pakla kraba sanaroi singbu haraute am pangthokre amasung Kasargi Tolenkun Futsal Ground Chathakiba 5A side futsal tournament kam selection ngarang luisinkre manamathum su yentokre. Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare.